ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯐꯪꯕ ꯃꯌꯥꯝ ꯕꯟꯒꯤ ꯑꯣꯏꯕ ꯂꯦꯇꯦꯁ ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯊꯝꯖꯒꯦ 10 ꯁꯨꯕ IRBꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯄꯨꯡ 10ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯊꯝꯖꯒꯦ Manipur ꯂꯩꯉꯥꯛꯀꯤ ꯍꯣꯝꯒꯤ ꯊꯕꯛ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯦꯔꯦꯟꯅ ꯊꯦꯡꯊꯥꯡ ꯀꯌꯥꯔꯛꯇ ꯂꯩꯉꯥꯛꯀꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯡꯊꯣꯛꯈꯤꯕ 13 ꯁꯨꯕ IRBꯒꯤ ꯔꯥꯏꯐꯜꯃꯦꯟ ꯂꯧꯅꯕꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯔꯦꯂꯤꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯥꯌꯣꯛꯇ All Manipur 10 and 11 IRB Riflemen's 2019 batch GAC Bibabossi Completed Candidate Association gi maikadigi kौखिबा ban ngasi tang 15 ayuk pung 5 dagi nungthil numidang waramgi pung 6 faawa Manipur pumara general strike sangsinbagi laukthokibani aduga hausita phangwa update amana JC gi miyoi khrana mafam khra tayar masum uwa khra mai thaduna lambi thinggi khongjang sangsinkhre hari adubo Imphal city gi manungdari strike asigi mami takidi amasum gari sing mauk sagum senki mairoi sang office kaithil su mauk sangum hangki haina thajabiya ba mafam dagi phangba paunus makhatana phongdura dugu myam puna anobo update ngamina sen channel si mekedi gi myam phone thamjari pau khara Railway Protection Force na sahi nauriba angang kunganitho yauna puna miyoi kungahumda rescue tawba ngamkhre NF Railway gi Railway Protection Force RPF na thasi gi taraga terete gi taraga mapan phawba North East ki tuan railway station sing da satakhiba thi humgi thabakta lewa asigi mainland state sing da aran mamona sijinana ba puramba sahi nauriba angang kunganitho amadi nupi ama yauna puna miyoi kungahumda rescue tawba ngamkhre Hiramasiga mari lainana NF Railway na phungdorakpada lebasigi awang pok thangba sarukta lairiba state singdagi sahi nauriba angang nupa amadi nupi kya aran mamong amadi namthak tawduna atop state singda puba amadi yonthokpagi thabak sing yamna toina sathari NF Railway na hiramasigi matangda ehenma miyeng changduna thabak tawduna lakli NF Railway gi Railway Protection Force na tuan railway station singda mikup nahom singna thabak tawduna lakli Say Siga Hawalapudi House of Pawda, Punamiyoi, Satrika, Marfugamatu rescue to Pungamcre. Amarunda Tasigi, Hawalapudi, House of Power, human trafficking, get about the sea and Abamiyama Pabangamcre. Mark Parabamatung Wong Ponsata Kibida, Taudoshi the sea and Abamiyoi Kragi, Mamingamadi Masakamamle. Atubumatam the Makuju Pan about Honari Hari. RPF na conducted rescue to Krabamiyoi Singadugi Manuna Sahi Nauripangang Kunganitudi, sideline Sinakre Duga Atopanopi Amaduna. Mayum gi miyoi sing kauraga sinakre mak asam gi Tinsukia dagi ni so haidi atop pawadana resign tawroi minamba maran singna yumphamoiba no confidence motion ni Bihar Assembly Speaker Anabo Nitish Kumar na lusing government masigi majority praman tawgodoriba Bihar Assembly gi special session adugi no magi maoinana ngasi House Speaker Bijoy Kumar Sinha na lengak pairiba Grand Alliance ki MLA yankai ga manga nama ki mayokta thangalakliba no confidence motion minamba maran sina yumpham oiba maramna magi pham adudagi mak resign tawro haikre mausai oina di government amada mittam da ahong lakrabadi speaker aduna pham thadui JDU na lusingba ma gathaban aduna Bihar government samlakhiba sayol ani rom helaba power speaker Bijoy Kumar Sinha resign taw yadana lairi No confidence motion adu lairiba rule gidama thoina section dana thangalakhiba gum tawi misang mikhai naiba masung dictatorial gi list amagi dama aihakpu moral sirakliba moral ani edu nakhai singna minamba singni asigumba phibam singda resign tawbana aigi ishagi izat songani hain speaker aduna pawmi singna haiki Maki mayokta warep adu lairabana BJP digi oiriba speaker sina soidanama pham thadokadabani haina lengak pairiba JDU gi maruoiba ally RJD na demand tawkre speaker Bijoy Kumar Sinha na ikai khumnaningai oiba mawongda thokhigadabani amasum pham thadokadabani khangduna amasum yanaduna lairaga mana kari praman tawna bo hotnaribano haibisida ekoi ngai House asida mak laukthonabagi wapum amagi resolution adu khanagadoribara rules ki matung ina hairiba assembly proceedings adu Bijoy Kumar Sinha na preside tabu yaroi haina RJD wangang loi amasum hanagi MLA Sakti Sinha yadat na haki karigumba Bijoy Kumar Sinha na August 13 ayuk phawbada pham adudagi resign tawdraba amasum Nitish Kumar na lusingba na government na thajabagi bot launabagi dama August Kunga Maridagi Pamgodoriba Numit Nini special session adugi ahoba numit aduda
House proceeding adu preside tawna warep laurabadi assembly sigi manungna makal amagi tongan ba angakpa ama amasu makal asigida ahanba thawdu am oigini haina legislature kharana haki Bihar Vidhan Sabha the rules of procedures and conduct of business ki rule number 110 gi makhada speaker Bijoy Kumar Sinha gi mayok tu warep adu Augusta da assembly secretariat adu da thakat kre haina su pausna phungdorakli atopa pawmadana UN agency na Afghanistan UR hab ngathokpa yum lisingani ga sahum sagadawri UN refugee agency UNHCR ga mi mayam ama sikhiba jun kungani thogi UR haba duna mang takhalaba khanung pok thangba Afghan region laidiba miyesina mateng oinaba UR haba ngathokpa yum lisingani ga sahum sana ba US dollar million taragamari henbigi community based construction adu hawri hana lathokre thawramadugi makhada UNHCR masak sing pigani Guyana amasum Burma district singda winterized yum lisingani amasum Ispara district yum sahum sanabagi mamal sing adu puthokani UNHCR na contract people leva kothoknaba equipment na Burma da yum sapamadu sengdopa hokre madu November thagi mayai chansilakpada un tarak lagatabana truck singna yum sabagi sangma masak sing purakpa hokre hariba mafam sing adu laidiba Por sing amasum Paktika province sing asina sai kharasida puksel sauna refugee lising kyagi lefam oirakhi refugee sing adugi manungdagi kharadi UR habaduna suwan khiba singni haina UNHCR gi representative Leonard Zuluna haki haina pausna sumakhatana phongdorakli atopa pawmadana Malaysia gi hanagi prime minister corruption case amada sai taragani thogi jail gi sairak pikre Malaysia ki hanagi Prime Minister Najib Razak ki 1MDB financial scandal da corruption ki damak sai taragani thogi jail gi serak adu leba poponmita leba asigi khwai digi wangma ko na sawatkre maduma na political da am halak hanabigi thong adu thingzilagani haina analysis na haki Chief Justice Maimun Tuwan Matansu warrant of committal ama thoki Maduna Najipu Kutak Ziel Sangalagani, Wayaladu, Utola Kiba Mata Maduna Masagi Sai, Humfugamapan Suraba Hanagi Prime Minister Du Maki, Loina Binupi, Rose Mahamas Masa Ania, Loinana, question Duna Tumina Lebuki, Federal Court Adugizas Mangagi, Penel, Adugi Mut Siladuna Chief Justice, Maimuna Apple Tauduna, Aikoina Asweba Mata Funkide, conviction Sum Sara Adu Sapsana Pare Hari, Haiki, Hanagi Prime Minister. Najib asi na oidingedigi Prime Minister ki pham adugi damak semlakraba Malaysia gi linkhalamba mapa sing adugi manungdigi amagi UK da maitamlak masanu pani state fund ama MDB digi dollar billion kaya ma amasuma ki marup singna lana sisina ki haibigi maral siba singna marueba mikhal gi campaign gi hiram oikiba english singani ga taragani pani mikhal da ma ki matam sangna lengak pairamba party na Tina Mighty Kiba Dugi Sahi Marigi Tunda Makpo Jail Gisarak Pina Vigi Arroy Boyle do Laki Beni Hari Lower Court Amana Zulai Kunda Najipu State Fund 1 MDB Gihana Unit Ama Oriba SRC International Digi Ringgit $1,042 million 10.1 Maki Masaki Bank Account Transport Awigi Matanga Criminals Breach of Trust Money Laundering Amasum Power Lana Sijanavagi Maral Funky Court ki warep aduna political da amuk hanjilangnabagi Najib ki thawrang sing kahalagani haina analysis kharana ki Najib kariguma moral fangnabadi mathang election mirep oibadagi mak po athingba thamlagani shengna hairabada mak ki political career loikre haina wayal adu lauthokturingai mamangda University of Tasmania da Asian Studies ki professor am oiriba James Sinna AFP da haki Malaysia logi makhada Najib na mathang election amasum sayisi ki election sida merep oiba yararoi haina sayisi da pangthokpa yari ba mikhal adu palladuna mana haki Najib amasum maki lengak paiba party edu 1MDB da dollar million kyagi financial scandal da sienabagi moral sing sikhiba matung English singani ga taragani pan gi botta maiti khibani haide hensu paus na makhatana fawdorakli